Ngasi nungdan phone ki ba kangai ba ki mera gi pau se de gi maro eba pau khara khanga saraga miam da kudo tamjage Churchampur de laiba Michael Lamjang thang hauki ki yum amadi car sakhang da ba singna mai tharam lei hauki ba August kong manga numai jing numi ki numidang pung 12 makharam taba matamda masakhang da ba khulai pai ba miyoi tararomna Churchampur district headquarter de gi awangom da ki mi ahum rom chetaga laiba Panem village de gi BJP ki spokesperson Michael Lamjang thang hauki ki mayumda Posai Thugai Rambaga Loina Nomairan Ahomso, Kapsilambagi Togdok Tokraba Matung Ngasi Nungte Masakang Dabasingna, Michael Lamjang Tang Hauki Kiyum Amadi, Karmai Taram Lehade, Pawasin Hai, Masakang Dabakulai Fibasing Ngasi Nungtilpung, Amagami Kulum Tabamatam that Yum Amadi to Kalmai Taram Kibaga Lonina, Karama Sumai Tadol of the Habagi, Pau from Wadagi Police Amadi Miam Junction in the Maikanabahona K. May sakpa da mal sang kaya amata thokre mi aso apan yawbagi pau phangbangam dre ningsing mayabadi Michael Lamjang thang hauki ki mayumda haukiba tangkung manga numita sakhangdaba singna satharam khiba thong adu chief minister emberena akan mamong da yaning da ba phongno khiba ga loinana thawdo adu da chene ba miyoi sing lemna tharoi makhogi mathakta chapchaba legal action lokhoi kani thong adu manipur gi apamagi saktam thugaina ba hona bane haina chief minister emberena phongno khiba laikhrabani Thawdo adugi matangda Kuki village voluntary KBB singi maikadegi Michael Lamjang thang hauki masagi mal yajanaba amadi masagi lichat chemdongnaba akanba warning tawkhibasu laikhrabani Kuki village volunteer KBB singna social media da thagalakiba post amada Michael Lamjang thang hauki pu masagi maral sing semdoktrabadi serang pigani haina su warning tawkhiba laikhrabani thong sing adugi matangda Michael Lamjang thang haukipna Maki mayumda chatharang kiba thawdo amadi mahapu hat kani hana warning tawrakiba miyoi taraga mangagi mathakta police the FIR ama register tawkiba su laikhrabani wato ase local TV channel amada Kuki supremacy and its propaganda haiba hiramda khananina bada Michael Lamjang thang hauki BJP ki spokesperson ama oina saru yakibaga loinana maki oiba wakholon sing phongdolubadagi oirakibani amaramda ngasi nungthi Michael Lamjang thang haukipna Maki social media da post amada thawdo adu mahaki mathakta chathaba ahumlak suba thawngni yumadu mahaki mama amadi mapana leiba yumni thawdo adu Kuki extremist group na chathakibani karigomba action tawraba su mahaki mama mapa amadi imung manungda tahaningde aiha kadungnungda asengba achumba amadi non violence ki mayokta leploi haina phongdorakli Union Territory gi demand hena kanchin hanba oina ngasi Kuki Zo singna namna taba mafam singda leli chekre Manipur ki hausi oriba leta draba pipa machida chief minister emberena phongdokpa wafamni haiba audio clip ama bayar orakhiba galonina Union Territory demand hena kanchin hanba oina ngasi Kuki Zo singna namna khundaba district singda lele chakre maroina Churchampur amasung Kangpopi district ta Kuki Zo singi miyamna saru yaduna lele chakhe Churchampur gi mahiroi singna mapung oina saru yaduna chakhiba lele adu Churchampur gi leisang da leiba indoor Kuki war sanitary gate tagi hauraga Churchampur headquarter fawa jatke aduga Kangpopi district na district asigi Kaithemambi military colony dagi hauraga Kangpopi district headquarter fawa jatke adum oinama urkhul tamenglong Jiribam Chandel amasung Tengnopo district singda dilili asigi mami thoina takhide ngasigi lili aduda saru yakhiba miyamna Chef Kuki Zo from Manipur amasung prosecute chief minister Emberen haiba kholaw sing lauki Churchampur district laiba lamka traffic round dasu Zoni student body na senduna tonga ba demand singalonyana wakami famfamki YPA general headquarter gi hall dasu tribal unity day amasung tribal marcias day gi thorom sing pangthoki Kangpopi district ki oina su Kuki student organization Sadai Hills na TSA GSO amasung Jila student Sadai Hills against ethnics of Kuki Zo and demand for separate administration na senduna Kuki Zo gi miyamna saruk yaduna lele chaki ngasigi lili aduda pamdaba thodok sing thoktanaba security force ki maikedi mikhup na hom sing na senaki amaramda tangkhul atamnaw sakong yaungna nagagi tungamba student organization amasung lop singna nagagi area da Kuki Zo sing lili chapa yaru hana athingba thamki Manipur lenga ki maikedi su lili asi haksina lawi maram aduna pamdaba thodok sing thoktanaba home department ki maikedi cheksin thong lokhotnaba mari leinaba district administration singda khangan ki basu laikhrabani Kuki dagi ST status lauto maitai de ST status piyo haina Manipur gi mafam kya da wakami pham chathakre Manipur gi apamba saktam da singna duna ngasi Kuki Zo singna namna khunda ba mafam khara da lele chaliba asigi mayokta
ngasi state asigi tambaki mafam ayambada miyamna nongmagi sintha leptuna khongjang changsinkhre changsingiba khongjang asida Manipur miyamna amato oina lepminaduna maitei de ST status piyu amadi mitop kuki dagi ST status lauto o haiba demand tawduna lebang miyamna sintha leptuna waka mipam phangtokhi lamdam chige mairoi singyang elenga kiloisang khudimak tonglon biyo amadi kaithem phamba lepiyu dukan singthong hangbigenu haina maitei leimegi maikaidegi miyamda khangan khibagi matung inna ngasi Manipur ge tonga ba mafamda sintha leptuna waka khongjang chathaki lambi da gari chapagi sang yamna hantaki maitei leimegi khongjang asibu saugatuna ngasi khoirambang kaithel ima kaithel sing kaithem phamba lepki Manipur ge konung oriba Imphal mayol Imphal ge akoibe leiba pauna kaithel thanga kaithena singbo dukal singthong amata hangna khide lekai singda so waka khongjang changsingki waka khongjang changsiliba singna Manipur ge ngamkai kaiba yaroi mitop terrorist ka India lenga ka chathariba su khudok ta handu o maitei de ST status piyo mitop kuki dagi ST status lokto o haiba demand sing asi tanuna miyamna sintha leptuna waka mifam chathaki miyamna mai ising ana aye amade lining la songi thabak natana atopa amata pangthokna khide khongjang asina maram odina lenga ki mairoi sang kaya da so mai tambakana khidaba yauki sarkar gi roisang sing da thabak toba karmachari singchu office kawagi sang khara hantaki ngasigi sintha lepagi khongjang asi tampaki district singda leiriba kaithel singda chu changsingki haujimaki oinadi khongjang asida pamdaba thodok sing thopagi paudi laikhide panbaya bade semjin sajimani haiba chemene se emberenge audio clip ama viral oikiba dugi matangda action lokhanaba amasung Manipur dagi tokhaiba lebak tambagi demand hena kanchimba oina ngasi Kuki Zo singalele chakiba sigi mayokta ngara maitei leima haiba lopa sina ngasi nongmagi sintha lepna khongjang changsinaba wafam laukhokhibani loba sigi campaigner Salam Prabhawati na Manipur gi saktam kaiba yaroi maitei de ST status piyo Kuki dagi ST status lauktokadabani haina taksiladuna ngasi miyamna nongmagi sintha lepna waka mifam phamba loinana khongjang changsinbiyo haina phonglokhibani kulnga pa ija singdagi khulai lokhatpa yaroi India lengangna Manipur miyam ngakpi sembegani haibagi aiba document hana miyamda khusinau imalek leima kulnga pa ija singdagi khulai lokhatpa yaroi lokhatkiba khulai sing khudakta pithokadabani India lengakna Manipur praja sing ngakpi sembegani haibagi mayek semba document miyamgi mafamda hana piyu singdana combing operation tawdaba tapakna combing operation chathaba Bharat lenga amasung Manipur lenga ki michang mikhai naiba miengna haina Kangla mai ki president oibada natana kokomi ki coordinator oina thaupuri bi wailek leimana phongdokhrei wafam asi ngasi nungthi kokomi ki office ta pangthokiba pawmingsinga unaba amada mahangna haikibani mahangna makhata na hai karigumba dabi ama tamba matamda leibak miyam wahanba chumdei haujik Manipur da thokliba chahi amaga tha taruk changsilaklaba lana sina maram oidina posai gi mamal atya pangna tangkhatkrei maitei cheng kg da lupa humpu superfine kg da lupa yankhai ga manga yaurei miyam gi waraba matam asida nongmagi sintha leptuna ban broket tawa haibasi akhoi hena wana ba sinba oina thokani maduna praja miyam wahan ba sumdei ban broket amata tawbiganu haiki imale leimana makhata na phongdokhibada Kuki terrorist sing Bharat lenganga thadoklaga yamna phongna maitei singi mathakta landa sinduna bom to amadi no mai kapsinbagi thabak chathari Kuki singna AR camp da leiraga maitei tumna hatpagi thabak chatharakpadadi makhoibu phagatte aduna Manipur kanaba honariba khulngakpa ija singdagi khulai lokhatpa yaroi Bharat lenga amadi Manipur lengana Manipur miyambo soidina kangani harabadi madugi mayek sengna document ama Manipur praja miyamda pigadabani aikhoi tumna halalage haina Manipur amadi India government na khanbra Kuki terrorist singna khulingduna leiriba mafam sing khangna combing operation tawduna phagatpagamdei aduga khulngakpa ija singna karikidamakta phagatlibano haiki mangna makhata na hai Kuki nupi singna phongna tholotuna CRPF ki bangar thugaibagi thabak chathei masi maitena tawbo oiragadi NIA da sinaduna phajim pusimbagi thabak chatharamgani maram aduna India lenga amadi Manipur lengangna maitedi yengliba ming asi khudakta handokadabani khulngakpa ija su singdagi khulai namna lokhalabadi mama oiba sing lamjawgo tholotuna nungthang paduna ija sing amadi leba ngakpagi khongjang changsilakani Kuki singna bom amadi nomai phongna kaptharakpadadi makhoiba phaba ngamdei masidana tana yum lising mangarom mai thaduna mangankhre mayu makai leijadraba miyoi kya refugee oidina leirei relief camp da kang marakta yamna wana haujik pungchi leli maduna Manipur police na combing operation chathaduna
ꯈꯨꯜꯉꯥꯛꯄ ꯏꯆꯥꯁꯤꯡꯗꯒꯤ ꯂꯧꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯨꯗꯛꯇ ꯄꯤꯊꯣꯛꯎ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯃꯥ ꯂꯥꯏꯔꯤꯛ ꯂꯩꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯁꯤꯟꯊꯥ ꯂꯦꯞꯄ ꯑꯁꯤꯅ ꯅꯣꯡꯃꯗ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯂꯥꯏꯔꯕꯁꯤꯡꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯒꯗꯕ ꯊꯕꯛ ꯇꯣꯛꯄꯤꯌꯨ꯫ ꯆꯤꯡꯗꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒ ꯇꯝꯄꯥꯛꯇꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯁꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯂꯩꯕꯥꯛꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯈꯨꯜꯉꯥꯛꯄ ꯏꯆꯥꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈ꯭ꯔꯕꯁꯨ ꯂꯥꯟ ꯂꯣꯏꯔꯒ ꯃꯃꯥꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯟꯅꯕ ꯈꯨꯠꯂꯥꯏ ꯅꯝꯗꯨꯅ ꯂꯧꯈꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯃꯗꯨꯅ ꯈꯨꯜꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯑꯊꯤꯡꯕ ꯃꯔꯛꯇ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯀꯌꯥꯗ ꯂꯤꯂꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯨꯛꯅꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯑꯊꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯂꯤꯂꯤ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯁꯇꯦꯞ ꯏꯁꯅꯤꯛ ꯁ꯭ꯀ꯭ꯔꯤꯖꯤꯡ ꯑꯦꯛꯁꯄꯣꯖ ꯁꯦꯚ ꯑꯁ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯕꯦꯅꯔ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯈꯤꯕ ꯂꯤꯂꯤ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯟꯅꯕ ꯈꯣꯡꯆꯠꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯁꯦꯟꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯥꯝꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯣꯔꯕꯨꯡ ꯑꯃꯗꯤ ꯐꯧꯒꯥꯎꯆꯥ ꯏꯈꯥꯏ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯂꯤꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯤꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯤꯂꯤ ꯑꯁꯤꯅ ꯄꯥꯝꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯉꯥꯛ-ꯁꯦꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯤꯂꯤ ꯑꯁꯤ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥ ꯂꯨꯞ ꯀꯌꯥꯅ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯩꯇꯩ ꯂꯩꯃ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯨꯞ ꯑꯁꯤꯅꯁꯨ ꯂꯤꯂꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯆꯠꯈꯤꯕ ꯂꯤꯂꯤ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯨꯞ ꯑꯃꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯦꯜꯂꯤ ꯑꯃꯗꯤ NCRꯅ ꯗꯦꯜꯂꯤꯒꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗꯒꯤ ꯈꯣꯡꯆꯠ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯍꯟꯗꯅꯕ ꯍꯥꯏꯖꯕꯗꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯖꯣꯒꯤ ꯂꯤꯂꯤ ꯆꯠꯄꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯥꯂꯤ ꯀꯧꯕ ꯃꯐꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯖꯣꯒꯤ ꯄꯥꯁꯇꯔꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯚꯣꯂꯨꯟꯇꯔꯤ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯂꯝꯕꯤꯗ ꯊꯤꯡꯕ ꯎꯕꯗ ꯂꯤꯂꯤ ꯆꯠꯄꯁꯤꯡꯅ ꯂꯝꯕꯤꯗ ꯇꯥꯕ ꯅꯨꯡ ꯈꯨꯜꯂꯒ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ SDSAꯅ ꯉꯔꯥꯡꯁꯨ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯤꯂꯤ ꯆꯠꯇꯅꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣ ꯇ꯭ꯔꯥꯏꯕꯁꯤꯡꯅ KSOꯒꯤ ꯃꯈꯥꯗ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯁꯗꯜ ꯍꯤꯜꯁ, ꯒꯥꯡꯇꯦ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯖꯤꯂꯥꯏ ꯕꯥꯐꯩ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯡꯁꯨꯏ ꯕ꯭ꯂꯣꯛꯅ ꯀꯨꯀꯤ ꯖꯣꯒꯤ ꯅꯦꯁꯟ ꯋꯥꯏꯗ ꯂꯤꯂꯤ ꯑꯗꯨꯗ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕ ꯑꯁꯥꯡ ꯀꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯄꯤꯁ ꯂꯤꯂꯤ ꯑꯁꯤꯗꯤ ꯅꯥꯒꯥꯗ ꯈꯠꯅꯕ ꯍꯧꯔꯦ꯫ ꯃꯁꯤꯗꯤ ꯄꯤꯁ ꯂꯤꯂꯤ ꯍꯥꯏꯒꯅꯨ ꯋꯥꯔ ꯂꯤꯂꯤꯅꯤ꯫ ꯅꯈꯣꯏꯅ ꯄꯤꯁ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯅꯈꯣꯏꯒꯤ ꯃꯐꯝ ꯂꯩꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯦ 3ꯒꯤ ꯂꯥꯟ ꯆꯍꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯒꯗꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫